Mayam Mukram Zari Doning Birbs Impact News Nay Raj Nongthombam Manung Huna Hariba 360-degree analysis of news and events the Mayam Butaram Nokcheri. Manipur da Amadi Mizoram da Hariba Station Sigi Natak Leba Sigi Mapan the Kisangpa illegal Oiba immigrants sing Natraka foreign national sing illegal in Chakpataraga di Sang Ibising Adugi Magi biographics Amadi biometrics ki details sing asi Tagala Haidana Ministry of Home Affairs ki Maikei degi hairiba state anisigi Mizoram of the Manipur ki chief secretary singda che se thagi balere order thokre aduga haiba che se thagra matung sida laibo wapam di hujik biographic amadi biometric ki details singa si illegal immigrants singi logo doruni haidi lebak sigi mapandagi changakpa hangida ba haiba tare che sang sudaban traga lakhraga hanba yadana leihiba mayam singa sigi details singa hadi maming matha biographic saiba sida maming matha address magi chahi Sumba mayam magi dero bird na chingmo mayam silog dune to biometrics sida magi khubi gi khuba ki mai gi voice ki adigi mit hargana mit ki hogi iris ki pupil gi mayam sigi measurement se lo badu makal gi information sing hata hariba information makal ani si September ki tang kontra phawu gi mang chahi se ki September ki tang kontra phawu gi manung da loishana ba haidi masi gi information lokor bise loishana bi wapum se phongdori lo du athup matam da hariba state ani sida masigi biometric amadi biographic details lokhat pagi thabak si hauro habi wakum si lakre hariba chsi mamang tha mi gi tang kun ga mapanda Ministry of Home Affairs tagi thaki bani atu thari basi chahi sigi April gi tang kun ga ni panda Union Home Secretary na chairman warga hadi chair torga loghiba meeting amata sigi decision se lawraga mi gi tang kun ga mapanda Manipur ki chief secretary da thagi bane aduna hojik Manipur lai wapum di Manipur da changa ki illegal immigrants sing habatare foreign national sing asi karmai tawdana makhoi gi biographic amadi biometric ki details sing asi data sing asi khongat pangam gadage hojik phau bada kayam yamna illegal immigrant Manipur da changra bage lairabage habi ki data leitringe sida leitaba mi sing adugi hadaga khangdok triba mi sing adugi makhoi gi biometric amasung biographic details se karmaina capture togdur bino haibagi yam chaw wahang lai wahang sigi matang sida khana nenu dam tang impact news ki manu huni ki tharam lengsen dulai biri basi joining us tonight on manu hutna Manipur University gi Center for Study of Social Exclusion and Inclusive Policy gi Associate Professor Dr. Thiyam Bharat news ham to ja bharat taram cheri welcome to the show, appreciate you joining. Also joining us retired IS officer oja RK oja Kangjam Radhakumar ni Oja Radhakumar Busutar Mukcheri, welcome to the show, appreciate you joining too. And also joining us Hueiyen Lanpao Pauchegi editor Oja Maibam Dhanabir Meitei ni Oja Dhanabir Busutar Mukcheri, welcome to the show, appreciate you joining too. Ahan basi Oja Radhakumar lakchagi Oja